Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba i pausing patukna khanghanjari ahanbada awang pok station da pakana mitop chasilaki basi India gi atopa partition amagi lalong dani matam amada norista interlocutor oina leramba RN Ravi na pungdokre August kundali thoi lepa sigi norist station da pakana mitop sing chasilaki basi India da atopa partition ama thokhanabagi lalong dani aina Tamil Nadu gi governor RN Ravi na pungdokre wahum asing ngarang Delhi University gi puari ka sagon riba mahikol asigi vice regal launch ta nimit nini chupna pangthokadaba malingbi thakta cross border infiltration ga mari lenaba sima bimas ki pongdokpa thormda saruk yatuna phungdokibani thorom asida RN Ravi na makhata na hai lepa asigi awang post station da pakna na mitop sing changsilakli basi chamchamba miyosing adugi hingnabagi changjapam lawpani haina lawbu yaroi masing bathawang asi lepa asida pirakpa hakchin ba khudong cha da singi akiba mani haireduna masibo lepa asigi lamina lephan ba ngamloi haiba wahon su phungdoki lepa asigi West Bengal Assam amasung North East state singda asigumba makhalgi infiltration tabuk sing chathari aduga mafam sing asila changsilaki ba miyo sing aduna makogi thaong asi hena phaba puch marel amada hinjanabani amasung selthonggi khudong chaba phangnabani haiduna lawbo yaroi tasengnamak thaong asi makti lepa asida atopa partition ama thohalaknabagi lalongi haiki adum oinamak masigumba thaong asi leipak asigi lamina lephan ba ngamdabadagi hojik ekoina nungangba phawre haiduna ekoi na phawri basi lepa asigi unity amasung integrity wapam ni haiki mahana makhata na hai lepa asida illegal immigrants singi wathok asiri lepa asina ningtamba phanglakpadagi mayong narakabani adubu lepa asigi marol 9 laikhraba lengak singsu awang post singbu atopa athapa mafum ama poina khanduna lakibani ningtam laba matung da lepa asigi ngamkhai singbu ekogi lani singda sinaduna lakli thawong asigi damak ta lepa asigi ngamkhai sing adu arapa mafamda leiba singni haiduna kanbadagini haiduna ningtam laba matung dagi hauraduna illegal immigrant ki thawgo asigi lepa asigi notice ki mahum singda kwaidagi chawba pathok ama oirklibani hairi adubu ekogi maikai dagi bi notice ki mayamna hairiba thawgo asi makoi masana mayok najagadabani haiduna thokto thamlakli notice ki miyambu ekoi dagi tunganba myosingi haibagi wakhalon amasu chelakli haiki masingba wakhalon asina notice ki tribal singi marta internal conflict kokhalakli aduga adugumba wathok sing aduna lepak sin batungna sakokhalakli lepa asina ningtamba phangdingi mamangdadi masingba makalgi conflict asi lempidi haiki mahang notice ki miyambu lepa asigi amata paminaraba myosingi haibagi wakhalonbu mapangal kangkhadhanabagi tamak lakhoton thokpa thabak sing lakhalakli haina Rashtriya Tem Sevak Sangha RSS busu patapu phungdoki ayamba matamda RSS ki team singna notice ki miyamgi aipanaba amasung lepak asigi amata oiriba myosingi haibagi wakhal paktok chaktok khanaba thabak sing lakhalakli hairi tahi kaya chupna masingba afaba thabak sing pangthok nabagi damakta RSS worker singbu mahaki maike dagi thagatpa phongdok ningi haiki arom asida Delhi University gi vice chancellor Yogesh Singhana ngaranggi hogdoklaga ngasi pawba chothokiba thorom asigi mayai tangba lokhi hairi amaromdana Congress lenga khalakpa halakta bhaibasi miyamna lepodabani BJP puchok amana lepadabanate okram ibobi Manipur gi miyamna Congress ta MP ani pirakibdu BJP na kaudar fai Manipur da Congress lenga khalakpa natraga halakta bhaibasi state asigi miyamna lepodabani BJP puchok amana lepodaba nate haina hanagi chief minister amasung hojikna Congress legislature party CLP gi leader oidiba okram ibobi na pawmisinda pangdokre waham asingasi ayuk Imphal gi Congress bhavan da party sina sinduna Manipur gi Rajya Sabha gi MP su oirambada natana masa sangna chief minister oiramba risangkai sing lekidabagi mapalak suba kumon thoramda saruk yaraduna pawmisinda pangdokibani o ibobi na hai lekidaba aikoi pungnamakpu lusing biramba Manipur gi chief minister oirambada natana state asigi ahanba MP su oiramba risangkai sing lekidabagi ngasi mahapuning singduna mapalak suba kumon thoram pangthokpani namit asida Congress ki nioi khudimangna lusingba asina hinglingeda maramda Manipur gi lomba thodang amasung torba thabak kyabu nahungna nisingbaga loinena maki mafamda laisu katuna ikai kumnaki lepa asigi ahanba parliament election da lekidaba risangkai sing mai pakuna Manipur gi MP oikiba singbani MP oiramba khangtanatana matam sangna Manipur gi chief minister oiraduna state asi ngalangkibani Manipur da khundamina riba purup sing amata oina nungsi chanana hingminana ba amadi apun bagi sektam ngakto thamna ba ko na bada achobo tawdang lorba laikidaba luchingba asibu ningsibam thoi haiki luchingba sina tabung pan thadok amdai phawda Manipur gi apun ba sektam kaiba yaro haina hongpam chena lelongki lepa ki apun ba sektam kaiba yaro haituna lekiba luchingba sigi pandam adu ekoina tung induna chatpa mathau tai haiki BJP na Congress lengak laklaroi haiki badu democracy chatpa lepak nina freedom of expression raibagi matung ina BJP na panghai hajinbani aina lawi handak pangthokiba parliament mikhalda inner amadi outer Manipur parliamentary constituency gi ani magta miyamna Congress ta MP ani pirkiba miyamgi mandate adu BJP na kaudor fai haina su pangdoki Harungi matung chana Congress bhavan da laikitaba bisangkai sing gi photo da party asigi lusinba sing amasung thawmi singa laisu katuna ikai komnaki amasung
mahangna Congress amasung Manipur miyamgidamak loramba thaudangsing nahumna ningsingki ngasi laikhidraba Congress lusingba risang kasingbu ningsingbagi thoramda party asigi President K Megachandra Congress Working Committee gi member Khangam hanagi party MP Dr. Thokchom Maina party ki MLA oirambasing office bearer sing amasung party asigi mioi kana saruk yaki hairi makha tarakpada maitei ga tangkulgasi tangkulna mayambani meiteina manaoni Parliament Kaithel Pandisingna Chana Thanaba Pibirakpasi Uni Nungsi Ehak Simre Oirabasu Mangang Yekni Simre na Kondokli Ima Kaithel Pandisingna Chan Thanaba Polam Sing Pibirakpasi Uni Nungsi Maramdi Tangkulna Mayambani Maiteina Manaoni Polam Sing asi Manaona Mayambagi Damak Pirakpani Lawi Aina Core Committee on Relief and Rehabilitation gi Convener Yasing BCC Simre na Kondokre Wakum Asing asi Parliament Ima Kaithel Joint or Coordinating Committee for Peace ki Kaithel Pandisingna Imphal gi Kabole Kaida Laiba Federation of Haumigi Loisangda Core Committee asida Chantanaba Polam Sing Kudol Tambagi Thoramda YV Simrena Hongdokibani Mang Hai Manipurda Christian Islam Hindu Nasingba Lining Makal Yamna Chatnari Maitei Maratagisu Hindu Lining Chatpa Khaktanatana Christian Chatpa Singsu Yauri Maramasina Lining Dingipum Oduna Thabak Tauba Yaroi Manipurgi Yalhumi Oiminariba Aikoi Mayamgi CSO Sing Punsinduna Chansalabadi Manipur Kanbang Ngamgani Yalhumi Singa Masagi Yek Salai Ngaklaba matunda makoina masa masabu kanjagadabani atopa kanamtana laklaga kanbiroi haina sumahangna hungdoki ngasigi chana thaknaba polamsing kosinabiriba asigi mananupana mayamba aikoi leiri ningsinghanbani mera hauchongba thaliba asisu mananupana mahak leiri haiba mayambada kanghanbani aihak isamak simre ojarbasu yahumigi yunaktari mangangi aigi yeksalai lei haiki yelumi singi mamingbu aikoina hau haina khangnei maram asina hau leipak oibani Kumja 1992 da laikidaba ningthau Okendajitna hunduna ungnau simikta wahai ama kiraga thambirami wahai dugi matung ina Okendajitpu parai hanba haina khangnei parai hanba haibasi karino haina hanglubada ipa ipugi lining lai chalamba adu maru oina Hindu lining chakhiba yawe mapandagi puslakpa Hindu lining bu handokpani ipa ipuna chalamba lining da amuk hanjinduna chatpani haina pakum piki aduga khonglai haibasina chingda naga hairagasu isagi culture amasung costume aduda hanjinbani haina sengotnarapani aikhogisu Loina mangluraba ngatani masida sunatana state asigi maming Manipur kaubagi mota haulepak kaubani hairambagi warisu ningsilai haina panki hauna panba lambu haulepak haina khangnabani yelumi sing asi hauni ai haibadi kaina kari masi mota aikoi haina khangminagadabani matam amada emsu emskokna besiar asi kumja 1951 da oigadabani haina taksin kibalai yelumi sing masa khangtoknaba khona kiba duga kumja 1980 da Tongnakiba agreement sing adu lengang thabak ontokpa changi haiki chan thanaba polam sing kusinabagi thoramda Parliament Ima Kaithel gi committee asigi convener Wirem Bino na hai Parliament Ima Kaithel phambi singna sinjaba committee na yelhumi oiminari ba naga singda chan thanaba polam sing angamba mateng pangjabani manang pana mayambada kudol tambani haibagi wakolonda ibani haiki su pawdamada soikiran kiba wa sunga pigani channel asi bunuk sibiduna share amadi subscribe to bibi damo haini tan thalpa khondok sari amadi makhatana mayam gi seba tawba ngamba ojege